Principal na kausilaga pareng oina magi mangda lefali. Makut singdusu tungda loinamak punsilaga mamay luktaraga lay. Principal dusu chair da ngarga famlaga ahum do tukimatik tati serami. Noina mafam sida nahi tamba laaga langfang toba chahida basa sinba oza amana sida paratak lingai lecture piringai nakoina utliba mongdo usite takpani. Hogjikmak nakoina khoigi parents sing kawani. Number piraw. Risina wafam duda pakatpana kirak tawna khunlai. Sir, madu dadi tawbinu sir. Matungda ikoi amughana sigumbase tawjararoi sir. Jakimsu. Sir, ikoi bu amukta ngapiyo sir. Imado masa soli naraga lay sir. Fatraba masa aigi pawse taraga soidana wakala hinjilani sir. Sir, matungda sigumbase amughana tawjararoi sir. Principal du ahum duda amuk koile leraga yengli. Arbindi wa machet amata ngangdana tumina lay. Principal mangak tu hapet ilaga. Oi, nangdi. Arben mamay du kitang hanggat laga yamna tappa konjel da. Sorry sir. Matang da sigum base amuk ana thingna bataraba ai bu pati hagan. School sida gisu tam thokani. Nakoi bu aina mai yeng bani. Adubu ngasigi oina di nakoi school asiki ground da pulap oina ben position da legada bani. Nupa ahum du dukharga tumin thuglei. Risina as foi dauni patle oiba. Jakimna aduni aina haidra class tade dumaina to gumsina mathanta makuttu makokta paisaraga aidi ikai man loire mayam mangda tawdurisi Arvin kaisu thusadana phore kenu se mawalogi darkar tade ahum do film mai sabsana nungsa marak tuda makut anina laimai da namlaga ben position da lay ahum do ikai badi lairadana wachoi ngangnari risina nungsa asna marol ma sabane ko ka ngakhalai da jakimna khanjil lubada ko ngawre da aidi amuk sin nokning ba mi yawri risina adobo hojik pu pik ta pikliba ngang masa dawna maya mang sita tawrisibu jakimna for ka pa yu thakpa maru langbadadi sumaina nong matabu tawdi ni churu macha amagi sumaina so pisidi khanjil lubada nok tabu ngamde ni risina amma sidi mapa su sangodi tumhalle haibini Handakti pau siga muktaradi service ganduna makoksida kapti baharani Arben wa machet amata ngangde tumina dum ben tawraga lay ngai haki tungda break tharakpa matam duda satra satri sing mari loina mak thoglak nare mayam du nokphet tawraga munna mamit kupta bida yengnaraga chatnai tumin machin khumlaga nokna chirol tongna basu yawi tawrisiung mogi sathum thokpose kok chatteba Arvin na luktariba mamaydu makong anigi karaktagi haifet maninglomda yenglubada Jesmi du noktana nupa amaga satpadu urei. Makutusu karino wari ama sanabagi sign tawduna satli. Nupa adusu makoigi class tugi khwaijigi larik haiba satra duni. Mamaydu sukchilaga khara kharap ani duda yengi adubu karisu usilamdana Jesmi de nupa aduga dumak satkre. Arvin gi mit yengduna munna tanaraga yengli machinda khangai haidoki. Magi maongse. Aigi mang maktada tawge yamna tawba ma yawri masidane aina tuminna leidindrisi nakalda leiriba aniduna kaino amok choiron lo leiduna Arvin khumdabida adum soli phai horendi nangi tung ineraga nayum khangluge khangneba aduga nungsi hekta haisingeba asi khallaga murum solamadu letlaga nokphet amuk tawrei ngai haki tungda principal na ahum do class ta sanghankre Jasmina as loidribo bel taramane ba chatlero abungna au loire asi hairaga mana stationery dagi leiriba poching du makutna pairaga lai satna ani du wari sanai class yam ngamba mi siyorebo ochanaga parata ingai da sirup ka thakdana as mathong sadaba mi ngakdani Moigi wari se sanagum seba talleba taningde bai koida ado Jasmi nangdi BF ka leitro hanglakba wafam duda Jasmi maithung du kitang di hanjili adubu second khara duda yamna thuna onsilaga abung larik tamliba aikhoi adugumbagi wakhaldo aidi leiteda watleba Somda Arvin su
classroom da mathanta makut tu theklaga phamlaga lei hojik su maha ki thamoi se tapthadri Jasmina asukuina hanjilaktaba sida mabukning da mawon jaja su mayam ama khalam aina nangbu nungsi masimadi asengbani aigi nataba wakal amata nangunda lehaningde nangna atopa nupa amaga satlaga aina asuki matik wari base masina dum takle aigi asengba nungsibani haibase ai ngaushine nisa sai awaba masa khangde adu oirabasu nangbudi nungsi aigi idawsida nahakte iba pamlamoi haibase masimasu ai khangi khudak aduda mitlu pirang mahaksu ihaurei risina kaino amukap ki tawrisna harakliba wahaiduda Arvin mapidu phat thingatlaga saplepaga vai purendi thabak amatang furalaga slusira zakimna furandradi satpa yadro haise Arvinna babana tharakpa driver do aiba mapalda ngairi ma khangadi yarudaba adugineba risina ado thabak tubu kadai denoba Arvin masada sor amatang tapna hondoklaga Jasmi horumda suti thabaga Arvindu mahaki driver do udana bahaina lotlaga tholei driver do mayam maraktuda makoktu thangatlaga Arvin bu yawbra haina yengi yamna hai signali thoklaga nupa ahum duna puba gari amada tonglaga mamangda thoriba Jasmi gi matung inarei moirangkhom yorokpa dwaida Jasmi gi gari do thongal amada thausinkhre Arvin hoigi gari dosu manak nakna khamlaga ngaihak ngairaga le risina as mayum phaudi nei rehe vai zakimna aikoi gi mong siga saidi yarkada bu mandeda Arvinna hai taningde bitte ko wanga kanu zakimna haha asa kai se tawjari malene ya su yaroi dabada ngasai de su tawridu yengo adudabu yarani risina hoine masak haire aduki matik phajakre natte magi koina banu paka leramodro Arvin mamito fairap ani duda yenglaga noi hangega han krosalo ai lehoroge saloba nupa ani do onsin narga yengnaraga noi somda imungda Jasmi do school halakpagi waba nang hek phamung duda pop taraga hipthai longna phamung duda hiplaga ngasai Arvin ge maong du ningsingli wakhal haiba asinabu ingthadrabadi penthokpa leite pothapham leite awaba adubu aduki matik kupsinba ngamde ngaihak hipamaga dress hongduklaga makhoigi lerak machinda leiriba potpham adudagi singju leigi haina thoklakpani gate ta Arvin lerambadu ubada chaplepi wakhalda khali Arvin nangbu sida kaidobala ino amuk hana mafam sida ngausinna balak libra karisu khandana adumak tuminna mamai adu luktharaga lai ngasaidagi lakpa ngairaga leiriba Arvindu Jasmi gi manakta singsilei risiga zakim gadi khara matai oirapna leithoklaga lehore Arvinna nakna inarakpaduda Jasmi kitang satlaga mamai du leithoklaga yenglei hek yenglakpaga Arvin yamna taha kaurei Jasmi ngasina ahanba asumna kauba nongmata su ani du onsinnaraga wari sanakiba yaukidri Jasmi adum tapna khumlei kari leirege Arvin masadum normal oina karisu tawdana kaidano lerak machindagi singju khara leruge tawbani wari amatang sum sananingba yam thengadra Jasmi leplibadu khara matai amada changsilaga lepi iyaye kari matangno handakti Arvindu mathanta mamai ngangsilaktuna leimai de yengtharaga lei wa machet amata ngangdana tumina leikibaduda Jasmi makhut ani do masada insilaga yamna tapna amuk hanglei Arvin kaino haine do hairodana handakti Arvindu mamai do adumak nontharaga tapna chinbal khaktamak lenglaga hairei ai nangbu nungsi isam samna wahau doka amata yaudana haidorakpa wahaiduda Jasmi makhut ani do pulap sangna thadharaga ngaglap Arvinda yenglei haikriba waduda karisa khumlaktana tumina leikibaduda kaidaurabano khanna mamai do haiphet taplapna hangatna yenglakpani adabu mangonda mamit kuptana munna yenglambaduda ikaiduna amuk phat makhada yengthaki asengbane Jasmi ai nangbu yam nungsi aigi jinbal sidiki ihan hana
nungsi haibu wahai se thoklakpase nangi nafamdani. Jasmi ngaihaktuda mahakki wakhal du karigumba khara phorukpagum tawrai. Nungairibra harauribra haibasi mahak khangde kari pakhum pigini haibasu khudaktuda leite thoktre. Mathanta tuminna mabukta kanasu tahanda khanjai. Arben aina nangbu ahanbu uzaba nimittuda nungsiba phawjikibani. Aigi nungsiba adubu nangi thamoidasu phawbirambase aigidi nungaiba mikup haibadu oire. Ngasigi nungairaba mikup asida aina harauba asidi nangi nafamda uthokpa ngamdre. Nangi naongna taw adudi aina su pamte. Nungsiba hawdringai mikupsida nanga lakna hawba asida phagani khale. Arben nangbu nungsina nungsidaba taabana pharani. Nang ebu waruganu ko Arben. Mamito mathanta tapna amuktang usinjai aduga charang naribu wakhal mayamdu phasinjai. Makoldasu niktanaba wana simjili aduga yamna tapna hairei. Arben aidi nangbu marup amadagi hena atopu wakhal amata khande. Marup amagum adumak loinase. Masidagi ahenbu wakhal thamnagumse. Hairakliba pirakliba paukhumduda Arben mathanta mamaidu hangatpa ngamde adubu nupi ama oibagi amuk haibada ikaiduna tawribra khalaktuna amukasu makha tarei ikaibasu lotchilaga. Jasmi mafamatam naidana phorukpa angaubani hainariba nungsibani. Nungsiba amase pak hek phorukpasu nati aduga chinbal amate lalaga nungsi haina phongdurukpa asesu tarai nadi khanbiganu. Ay yamna waye nungsibase phumjinaba hotnabado kange yauna kankraba Jasmi gi thamoini amuk hana pethaba pamdre. Arben aishu yamna angang oire nangsu angang oire haujik sigumba wakhalonse ifamda leitri aibu warogunu Arben. Ase hairam laga leblambadagi mang tharaga satpa hawi. Arben su khonglei thuna tung inaraga satna hairei. Ai nangba haujik mak hekta lohongse masigi maram sida hakchina lawse haibadi aisu hairoye. Tungi lambi amagidamak haujiktagi nungsilangla amana chena punsinsi haibani. Jasmi karisu khumdana tuminna dum satli. Mahaki khongthangdu yamna lumsilakle. Karigumba potsak amana mahaki kokthukta nantharakpagum adobu aroiba pangal puthoklaga ngamna basatuna direct masadu thuni yaukre. Mi mayam amasu leibana Arben su satlambadu leplaga ngahak amuk halakpa ngairi. Somda driver duna Arben leramdabagi pawkhumba ratanda tamkhre. Binaga ratan gadu mathasana tuminna unglaga phamlaga lei. Asuk yamna ngausinnakriba karamna oirakpanu haibasi khanghodri. Makoina masa warakpa matam khara thingthakre khallubada ratandu mathanta miyam mangda ikaiba haibadu oikre. Tuminna khadangda makutna sauraga phamlaga leiriba mataw aduda binasu pak hek wa ama haiba kizaba haibadu oikre. Aduna mahaksu imungda sanglaga mahaka khangnabasingda machabu hangli. Risige zakim gadu ngaiba waraduna garigi istendu double haigatlaga animaktu phamduna Arben bu ngaire. Jasmi makutna singju mayumdu polythene amada yalaga amuk mayum lomda sanglai. Arben sumi khara hek hangba matam oibaga amuk haurei. Jasmi please aigi nungsibase amukta yabiyo. Aigi nungsibase minamba nati Jasmi. Jasmi satna amuk khunlei. Arben amuk haibada gyan tanasiba. Ay ngausinay mangauti nisa sai haibagiro nangna ibu minungsi machet amata phawdaba manbagi ong utliba. Aina suwana nangi nungsi machak ama thamoisida phumliba nungsibagi mafam ama khaktuna thamliba asibu aremada taradro Jasmi. Jasmi gi mangda fathatlaga makut ani du tingthuklaga. Seba Jasmi aibu nungsi amukta haibiyoba please natrabadi ay ngauruga satlaniba. Aina ngauruga satpado nang nungaigadro Jasmi. Jasmi nakalda thiduklaga satna nabakan honai adubu Arben adum thatlaga leikibana upai leitre. Nangi sinbaldagi nungsi haiba wahai ama tutang tazaraga aigi phajin bangamdraba nungsi base ai nemtharagi Jasmi ingna phajin duna thamge se nang aibu nungsi mukta haibiyo base please Jasmi. Anam kanba matawduda Jasmi su sawningba phori satlibadu sapletlaga khara kalap hairei. Arben ngasai makai wa leptana nganglamba Arbendu handak mukti sap lepi. Jasmi yararoi khangladuna ngangningda ngangba tarmi. Masadu sor thabet holaga mamit aniduna Arbenda munna yenglag hairei. Nangna khallibasi karino ha nangise
ꯑꯩꯕꯨ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯒ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯤꯒꯅꯤ ꯈꯜꯂꯤꯕꯅꯤꯅꯦ ꯃꯗꯨꯃꯗꯤ ꯈꯛ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯥꯔꯕꯤꯟ ꯑꯗꯨꯛ ꯉꯥꯎꯁꯤꯟꯅꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯄꯤꯊꯣꯛꯀꯗꯕ ꯅꯠꯇꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯅꯒꯗꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯕ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯁꯤꯒꯅꯤ ꯑꯥꯔꯕꯤꯟ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯨꯞꯊꯔꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯇꯨꯃꯤꯟꯅ ꯂꯩ ꯖꯦꯁꯃꯤꯅ ꯃꯈꯥ ꯑꯗꯨꯃꯛ ꯇꯥꯔꯛꯏ ꯑꯩꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯍꯟꯅ ꯈꯟꯒꯅꯨ ꯃꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯅ ꯄꯤꯕ ꯄꯥꯎꯈꯨꯝꯅꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯀꯛ ꯀꯛ ꯀꯥꯏꯍꯧꯕꯤꯔꯛꯀꯅꯨ ꯏꯕꯥꯅꯤꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯑꯣꯏꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯤ ꯅꯪꯒꯤꯗꯣ ꯐꯪꯂꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯝꯅꯔꯛꯀꯅꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯩꯗꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯆꯪꯈ꯭ꯔꯦ ꯑꯥꯔꯕꯤꯟ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯗꯤ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯒ ꯂꯩ ꯃꯥꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯑꯩꯒꯨꯝꯕ ꯑꯃꯗ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯑꯉꯥꯎꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕ ꯅꯍꯥꯛꯁꯨ ꯆꯪꯂꯛꯂꯤꯕ ꯆꯠꯈ꯭ꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯅꯨꯋꯣ ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯗ ꯆꯠꯂꯣ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯑꯃꯇꯪ ꯐꯪꯂꯕꯗ ꯑꯩꯅ ꯃꯈꯥ ꯇꯥꯅꯁꯨ ꯌꯦꯠꯂꯨꯒꯗꯕ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯖꯦꯁꯃꯤ ngasi nangonda ningamdana yengliba mitek asina aigi aroibasu oikragi ko Jasmi ai nangonda mo hana yetkragi ko Jasmi ai nangonda mo hana yetar Jasmi mayem hek yobaga phamungda changsillaga mamaido monda upsillaga kapli ngasi mahakna tawribasi karino khalam nungsidaba saduna tawriba mawong hairamliba matau aduda mahakti penjadaba haibadu oikre nungsiba amana nungsi haina phongdokjarpa mikup asida aisu nungsi haibigi mahut tati ngangthokkiba asina mahaki penjadaba haibadu oirabani Arvin aibu waraugunuko sintharamba mapidu makut khunamduna taithoklaga hawgatuna singju mayumdu pairaga sakhumlomda changkhre somdana ratanga binagadu thengjilaklaba nimidangi pung nipan helaba phawba machanupadu hanjilaktaba mangolda mathasana phamlaga lei driver dusu mahakna section ba watpagini mangonda serakadra khanna yamna kin hangoina tumina lei masagi mabuk anam kanba ratan su loina mak khangbana driver duda karisu haide ngai hakki matong pung nipan makhai mak tarak leba matam duda gate phawba risiga jakim gana thilamlaga ani edesu ngauri satkre gate ki security singduna Arvin mupuslai masado chumna phawba satpa ngamdraduna turoi ngamloi tawna satli mabu puslai ba security ani duda onsilaga ngauri wari tawrai Arvin tamo ngasidi ai thawai yam nungaite aina nupi amaka nungsi haijabane adubu nongmanini dangsu khanbiraga paukhumdo pirakpa yaidana madudi natti direct hekta khutak tuda nungsidi haina harakpa as Arvin laose tumine sangoba sarga medam ga su leibneba am phubirane ba nangbo babana aiba masana tabadona thina pui aibu sangoi da tongana tomhle aigi bike tisu yonthok pikraga driver thamlaga aibu thilalle handakse aigi pendaba ngaktane tamo wari sana pusilakpana sumang yaure Arvindu mathanta thamlaga security ani do thokre sumang duda chumna phawba lepangamdana leiri Arvin bina sensilaktuna masabu konsili sana karino nangna toriba sibo aikoi gi kari sukhandre base karigino ba nang mo kharasu gyan taro kai do bage
ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯒ ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯖꯕꯅꯣꯕ? ꯕꯤꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯇꯟꯗꯤ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯃꯤꯠ ꯑꯗꯨ ꯃꯨꯟꯅ ꯁꯨꯛꯇꯣꯛꯂꯒ ꯌꯦꯡꯂꯤ꯫ ꯑꯔꯕꯤꯟ ꯃꯈꯣꯜ ꯋꯥꯎꯔꯞ ꯍꯥꯏꯔꯛꯏ, ꯑꯩꯅ ꯏꯃꯥꯒꯤ ꯈꯟꯕꯒꯤꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯔꯣꯏ꯫ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯊꯤꯅ ꯇꯧꯕꯤ꯫ ꯍꯟꯗꯛꯇꯤ ꯕꯤꯅꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯔꯇꯟꯗꯨ ꯁꯥꯎꯅ ꯃꯁꯥꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯎꯈ꯭ꯔꯕ ꯃꯈꯨꯠꯇꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯍꯦꯛꯇꯃꯛ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯔꯕꯤꯟꯁꯨ ꯌꯨ ꯉꯥꯎꯕꯒꯤ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯗ꯭ꯔꯨꯞ ꯍꯦꯛꯇ ꯇꯨꯁꯤꯜꯂꯤ꯫ ꯕꯤꯅꯥ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯂꯒ, ꯃꯣꯏꯕꯥ ꯇꯣꯛꯄꯤꯔꯣꯁꯦ ꯃꯣꯏꯕꯥ, ꯍꯌꯦꯡ ꯐꯖꯅ ꯇꯞꯅ ꯈꯟꯅꯔꯁꯦ ꯃꯣꯏꯕꯥ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯦ ꯃꯁꯥꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏꯗ꯭ꯔꯦꯕ, ꯇꯣꯛꯄꯤꯔꯣꯕ ꯃꯣꯏꯕꯥ, ꯇꯣꯛꯄꯤꯔꯣꯕ꯫ ꯔꯇꯟ ꯃꯈꯨꯠ ꯃꯁꯥꯗꯨ ꯄꯨꯗ꯭ꯔꯨꯞ ꯊꯦꯠꯂꯒ ꯈꯥꯡꯉꯤ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯕꯁꯦ ꯃꯥꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯑꯩꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯒ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯑꯩꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯟꯕ꯭ꯔꯥ? ꯕꯤꯅꯥꯁꯨ ꯂꯨꯛꯊꯔꯒ ꯀꯞꯂꯤ꯫ ꯃꯃꯥ, ꯉꯁꯤꯗꯒꯤ ꯅꯆꯥꯁꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ, ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯔꯣꯏ꯫ ꯕꯤꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩ꯫ ꯔꯇꯟꯅ ꯕꯤꯅꯥꯒꯤ ꯃꯈꯨꯠꯇꯨ ꯐꯠ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯆꯠꯅ ꯉꯁꯤꯗꯒꯤ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕ ꯌꯥꯔꯣꯏ, ꯀꯧ ꯉꯥꯡꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯃꯆꯥ ꯑꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯟꯕ ꯍꯧꯅꯗꯦ ꯃꯃꯥ꯫ ꯕꯤꯅꯥ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯌꯥꯟꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯏ, ꯑꯗꯨꯕꯨ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯆꯤꯡꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫